Khutbatul Wida Hazrat Muhammad sallallahu alaihi wasallam की पुंसी की अरोइबा हज 13 हिजरी मार्च 4 AD दा पांथोकी जबले रहमत की मैदान दा महागना हुजाज लाख अमगलिसिंग कुन मरी मुक्की ममांग दा पीखिबा खुतबातुल विदा फेयरवेल सरमोन हाइना खंगनै खुतबा असिगी वरोल याम नमक मरु ओइबदगी रसूलुल्लाह सल्लल्लाहु अलैहि वसल्लम ना मसी मियाम दा मंगारक तहन बिखी आहान बतब खुतबा से जिलहज की तरी नि सुबन नुमित बैतुल्लाह दा मियाम तहन बिखी अरफात के मैदान दा जिलहज की मापनी सुबन नुमित मियाम दा अनिरक तहन बिखी जिलहज की तरानी अमसुंग तरामाथोइनी सुबन नुमित मिना दा तहन बिखी खुतबा असी रसूलुल्लाह ना बैतुल्लाह दा असर की नमाज मतुंग दा उत की मथक ता तोंग लगा ताहल्लमी अरफात की मैदान दसु असर की नमाज ममांग अमसुंग मतुंग दा उत मथक ता तोंग लगा ताहल्लमी मतम पुनमक्ता हजरत बिलाल ना रसूलुल्लाह की उत की खुर्जी पाइदुना लेपलमी रसूलुल्लाह ना खुतबा अदो ताहल्लबा मतुंग दा खोंजेन हौरबा पाखंग रबिया बिने उमैया बिने खल्फना खुतबा अदुगी वारोल पुनमक चिथदना हन्ना अमुक मियाम दा ताहल्लमी मीनाददी खुतबा से हजरत आली रज़ियल्लाहु अन्हु ना हन्ना मुक मियाम दा ताहल्लमी हौजिक खुतबातुल विदा की सरुक अदु येंगमिनरसी हे मियोइबसिंग ताबियो आइसु नखोइगुंबा मीनी सही सिंगी पतुंग दा आइगा नखोइगा मफम सिदाबो उनरखिनी हाइबसे थाजद्रे रसूलुल्लाह ख्रिस्ताबगा चतुर्का कुंथ्रागा निथोइगी जुन थादा ताइबुंग बान थादोक्तिखी निंगसिंगु निंगबदा मतिक चाबा मपुदे अल्लाह नतना तोपा लैते महाकी ममानबा लैते निंग तंब पुनमक मंगोंदा लै थागतफम थोपा पुनमक महाकी मफमदतनी पुंसी पिनबिरिबा अमसुंग सिहल्लिबा पुनमक महाकननी अमसुंग पोट पुनमकी मथक्ता महाकी पांगल लै हे मियोइबसिंग हौजिक्तगी हौरदुना नखोइगी ई अमसुंग माल पुनमक शहर मक्का अमसुंग था जिलहज असिगुमना सेंगले निंगसिंगु नखोइना नखोइगी मपुबु यामना थुना उनरगनी मदुदा महाकना नखोइगी थाबकसिंगी मरमदा हंगलरगनी अइहाकना पाउजेलसे नखोइदा ताहल्ले मी अमदा अतोपा मीगी माल सिन्नरबदी महाकना माल अदो मपुदा मुक्सिनगदबनी सेल पुथोक्तुना सेंदोई लौबा थिंगले अदु मोइनबक सेलेप अदुदी नहाकिनी अतोपगी मफमदा आरानबा थबक तौगनु मरमदे मीनसु नंगोंदा आरानबा थबक तौरक्तनबा अल्लाह ना असुमने याथंग पिबिरे मदुदी सेंदोई लौबा थिंगले मसिगी अहोबो ओइना आइगी मरी मता ना फंगफम थोकपा सेंदोई पुनमक कक्थकले थादोकले आइगी चचा अब्बास अब्दुल मतलब की मचाना फंगफम थोकपा सेंदोई पुनमक थादोकले जाहिलियत की हैबदी पंगलिंगे की मतमदा हाना सुनबगी फंगफम थोकपा खेत्री पुरोन पुनमक कक्थकले आइगी ओइना आइगी फंगफम थोकपा खेत्री पुरोन हैबदी राबिया बिने हरिस की मचानुपा हाथ की बगी कक्थकले हे मियोइबसिंग सैतान नखोइगी लमदा महागी तुंगिनबा मी लैतबगी दमक निंगबा काइरे अतुपु अतोपा लमगी मीनदी महाकी मतुंग इनखिगनी मरम मसिना नखोइगी दीन धर्मगी दमक्ता चेशिल्लो नत्रबदी अतोपा लमगी मीना नखोइगी अफबा थबक मंगहल्लगनी हे मियोइबसिंग असेंगबा था जिलहजबु यैथोकपा हाइबा असे थाजबा लैत्रिंगैगी मतम अदो हापकतपनी थाजदबा मीदी अरानबा लंबीदा चटली मखोइना मसीबु चही अमदा सेंगहल्ली अतोपा चही अमदना मांगहल्ली अल्लाह न लेखिबा असेंगबा थासिंग अदो सुननबा अदुना मखोइना अल्लाह न सेंगी हाइबदो मांगहन्ननबा मतमदी अल्लाह न लैसेम नुंगसेम मतमदगी कायदना चटली अल्लाह की मफमदा था तरा नैथोइतनी मदुगी मनुंगदा मरी सुवा सेंगी थंगनबा था अहुम सवाल जिलकत जिलहज अमसुंग रजब जमादी अमसुंग सवांगी मरक्ता हे मियोइबसिंग नुपीसिंगी मरमदा अल्लाहबु कियु महाके हुकुम पांगथोउ नखोइना मखोइबु अल्लाहगी मफमदगी सेंगना
ꯁꯦꯡꯂꯕ ꯄꯣꯠ ꯑꯣꯏꯅ ꯐꯪꯕꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯑꯥꯏꯟ ꯌꯥꯕ ꯄꯣꯠ ꯑꯣꯏꯍꯜꯂꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯅꯈꯣꯏꯒꯤ ꯍꯛꯁꯤꯡ ꯂꯩ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯛꯁꯤꯡꯁꯨ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯕ ꯅꯈꯣꯏꯒꯤ ꯍꯛꯁꯤꯡꯗꯤ ꯃꯈꯣꯏꯅ ꯁꯦꯡꯅ ꯂꯩꯕ ꯑꯃꯁꯨꯡ ꯅꯠꯇꯕ ꯁꯥꯖꯠ ꯆꯠꯇꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯅ ꯆꯠꯂꯨꯔꯕꯗꯤ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯂꯠꯅꯕ ꯌꯥꯏ ꯃꯁꯥ ꯁꯣꯛꯍꯟꯗꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ ꯃꯈꯣꯏꯅ ꯂꯥꯜꯂꯨꯔꯦ ꯍꯥꯏꯖꯔꯕꯗꯤ ꯉꯥꯛꯄꯤꯕ ꯌꯥꯏ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯍꯛꯁꯤꯡꯗꯤ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯖꯅ ꯄꯤꯖ ꯄꯤꯊꯛꯄ ꯁꯦꯠꯍꯜ ꯏꯜꯍꯟꯕꯅꯤ ꯃꯤꯁꯤꯡꯗ ꯍꯥꯏꯗꯣꯛꯎ ꯅꯨꯄꯤꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯂꯣꯏꯅꯧ ꯃꯔꯝꯗꯤ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯁꯤꯟꯅꯔꯦ ꯃꯈꯣꯏꯕꯨ ꯅꯈꯣꯏꯗ ꯁꯤꯟꯅꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯄꯨ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯂꯩꯇꯦ ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯇꯥꯍꯜꯂꯦ ꯑꯩꯅ ꯅꯈꯣꯏꯗ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛ ꯀꯨꯔꯑꯥꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯖꯤꯡ ꯋꯥ ꯁꯤꯟꯅꯔꯝꯂꯦ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯂꯥꯟꯅ ꯆꯠꯂꯔꯣꯏ ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ ꯑꯩꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯔꯕ ꯃꯆꯥꯅ ꯑꯔꯕ ꯃꯆꯥ ꯅꯠꯇꯕꯗꯒꯤ ꯍꯦꯟꯗꯦ ꯑꯔꯕ ꯃꯆꯥ ꯅꯠꯇꯕꯅꯁꯨ ꯑꯔꯕ ꯃꯆꯥꯗꯒꯤ ꯍꯦꯟꯗꯦ ꯃꯔꯝꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯥꯗꯝꯒꯤ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯥꯗꯝꯗꯤ ꯂꯩꯈꯣꯝꯗꯒꯤ ꯁꯦꯝꯕꯅꯤ ꯅꯈꯣꯏꯗ ꯃꯨꯁꯂꯤꯝ ꯑꯃꯒ ꯑꯃꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯁꯨ ꯇꯥꯛꯂꯤ ꯑꯗꯨꯅ ꯃꯨꯁꯂꯤꯝ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯃꯤ ꯑꯃꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯃꯤ ꯑꯃꯒꯤ ꯃꯆꯥꯛ ꯃꯔꯜ ꯌꯣꯟꯕ ꯂꯩꯇꯅ ꯅꯝꯗꯨꯅ ꯂꯧꯔꯣꯏꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯁꯥꯖꯠ ꯆꯠꯀꯅꯨ ꯍꯦ ꯃꯤꯑꯣꯏꯕꯁꯤꯡ ꯑꯩꯒꯤ ꯇꯨꯡꯗ ꯔꯁꯨꯜ ꯂꯥꯛꯂꯔꯣꯏ ꯅꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯇꯨꯡꯗ ꯑꯅꯧꯕ ꯙꯔꯃ ꯆꯠꯄ ꯐꯨꯔꯨꯞ ꯑꯃꯁꯨ ꯂꯥꯛꯂꯔꯣꯏ ꯇꯥꯕꯤꯌꯨ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯄꯨ ꯑꯜꯂꯥꯍꯕꯨ ꯅꯤꯡꯒꯗꯕꯅꯤ ꯅꯣꯡꯃꯗ ꯃꯇꯝ 5 ꯅꯃꯥꯖ ꯄꯥꯡꯊꯣꯛꯎ ꯔꯃꯖꯥꯟ ꯊꯥꯗ ꯔꯣꯖꯥ ꯊꯝꯃꯨ ꯅꯈꯣꯏꯒꯤ ꯂꯟ ꯑꯃꯁꯨꯡ ꯃꯥꯜꯒꯤ ꯖකාꯠ ꯄꯤꯌꯨ ꯑꯜꯂꯥꯍꯒꯤ ꯌꯨꯝ ꯃꯛꯀꯥꯗ ꯂꯩꯕꯗ ꯍꯖ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯗꯤꯟꯒꯤ ꯙꯔꯃꯒꯤ ꯂꯨꯆꯤꯡꯕ ꯃꯤꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯤꯅꯥꯏ ꯃꯔꯛꯇꯒꯤ ꯑꯃꯨꯕ ꯃꯤ ꯑꯃꯕꯨ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯈꯜꯂꯕꯁꯨ ꯃꯍꯥꯛꯅ ꯑꯜꯂꯥꯍꯒꯤ ꯂꯥꯏꯔꯤꯛ ꯀꯨꯔꯑꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯌꯦꯜꯂꯕꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯎ ꯃꯁꯤꯒꯤ ꯃꯅꯥ ꯑꯣꯏꯅ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯕꯦꯍꯦꯁꯇꯗ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯅ ꯂꯥꯛꯇꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯌꯧꯍꯟꯈꯣ ꯑꯩꯒꯤ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄꯗ ꯇꯥꯍꯟꯕ ꯃꯤ ꯑꯗꯣ ꯑꯜꯂꯥꯍꯅ ꯊꯧꯖꯥꯟꯕꯤꯁꯅꯨ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯁꯤꯒꯤ ꯀꯥꯟꯅꯕ ꯈꯪꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗ ꯋꯥꯁꯤꯡꯁꯤꯒꯤ ꯑꯥꯔꯊ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯤ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯁꯤꯡ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯈꯣ ꯃꯔꯝꯗꯤ ꯃꯁꯤ ꯇꯣꯏꯅ ꯊꯣꯛꯏ ꯃꯗꯨꯗꯤ ꯄꯥꯎ ꯄꯨꯕ ꯃꯤꯅ ꯃꯥꯅ ꯄꯨꯔꯤꯕ ꯄꯥꯎꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯃꯨꯟꯅ ꯈꯪꯒꯟꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯤꯌꯥꯝꯗ ꯈꯨꯠꯋꯥꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯤꯔꯝꯃꯤ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤ ꯇꯥꯔꯕꯗ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯥꯏ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯑꯣꯟꯈꯠꯂꯒ ꯍꯥꯏꯕꯤꯔꯝꯃꯤ ꯍꯦ ꯑꯜꯂꯥꯍ ꯅꯍꯥꯛꯅ ꯒꯋꯥ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯇꯥꯍꯜꯂꯝꯂꯦ ꯈꯨꯠꯕꯥ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯨꯔꯑꯥꯟꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯑꯌꯥꯠ ꯑꯁꯤ ꯊꯥꯕꯤꯔꯛꯈꯤ ꯃꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯑꯔꯊꯗꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯗꯤꯟ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯑꯃꯁꯨꯡ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯊꯧꯖꯥꯜ ꯃꯄꯨꯡ ꯐꯥꯅ ꯄꯤꯅꯔꯦ ꯑꯃꯁꯨꯡ ꯅꯪꯒꯤꯗꯃꯛ ꯏꯁꯂꯥꯝꯕꯨ ꯗꯤꯟ ꯑꯣꯏꯅ ꯈꯜꯂꯦ ꯀꯨꯔꯑꯥꯟꯒꯤ ꯁꯨꯔꯥ ꯅꯝꯕꯔ 5 ꯑꯌꯥꯠ ꯅꯝꯕꯔ 3